ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯃꯗꯨꯗ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯀꯌꯥ ꯏꯇꯥ ꯇꯥꯔꯝꯗꯦ꯫ ꯏꯪꯈꯣꯜꯁꯨ ꯆꯥꯎꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯃꯤꯔꯠꯁꯤꯡ ꯍꯥꯏꯗꯅ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯁꯤꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯃꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯃꯆꯦꯠ ꯈꯔ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯌꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯁꯥꯃꯛꯇꯤ ꯂꯩꯇꯕꯤ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯕꯔꯥ ꯁꯥꯟꯗꯣꯛꯇꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯅꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯏꯅꯒꯤ ꯃꯇꯝꯗꯒꯤ ꯃꯤꯔꯠꯁꯤꯡ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤꯒꯤ ꯏꯪꯈꯣꯜꯗ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯃꯥꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯍꯅꯨꯕꯤ ꯑꯃꯁꯨ ꯆꯩꯁꯨ ꯄꯥꯏꯔꯒ ꯃꯔꯛꯇ ꯍꯦꯛ ꯆꯠꯂꯤ ꯍꯥꯏꯅꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯃꯤꯔꯠꯁꯤꯡ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤꯒꯤ ꯏꯪꯈꯣꯜꯗ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯐꯤꯔꯣꯜ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯣꯏ ꯊꯕꯛ ꯑꯃ ꯆꯠꯅꯕ ꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯅꯛꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯕꯥꯖꯤꯅ "ꯏꯆꯥꯁꯥ, ꯅꯈꯣꯏꯗꯤ ꯀꯔꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯔꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯄꯥꯕꯨꯡ, ꯑꯩꯒꯤ ꯅꯨꯄꯤ ꯃꯄꯥꯝꯂꯣꯝꯗ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯔꯦ ꯍꯥꯏ꯫ ꯃꯗꯨ ꯏꯆꯥꯁꯤꯡꯒ ꯌꯦꯡꯉꯨꯒꯦ ꯇꯧꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯑꯃꯨꯛ "ꯑꯣ, ꯐꯔꯦ, ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯂꯩꯔꯛꯀꯅꯤ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ, "ꯄꯥꯕꯨꯡ, ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ, ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯊꯦꯡꯉꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯃꯩꯉꯥꯜ ꯑꯃ ꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, "ꯀꯔꯤꯅꯣ, ꯃꯈꯣꯏꯗꯨꯕꯨ ꯍꯜꯂꯛꯑꯕꯖꯥꯔꯥ? ꯑꯍꯤꯡ ꯂꯦꯛꯀꯅꯤꯗꯤ ꯍꯥꯏꯔꯝꯕꯅꯤ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯍꯧꯗꯣꯡ ꯈꯔ ꯑꯃꯨꯛ ꯀꯟꯅ ꯆꯤꯡꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯃꯈꯣꯏꯗꯨꯕꯨ ꯍꯜꯂꯛꯑꯕꯖꯥꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗꯤ ꯁꯣ ꯂꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯥꯁꯥ, ꯃꯈꯣꯏꯗꯤ ꯍꯜꯂꯛꯍꯧꯗ꯭ꯔꯤꯅꯦ, ꯃꯈꯣꯏ ꯌꯨꯝꯒꯤ ꯁꯣꯗꯤ ꯂꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯍꯨꯔꯥꯟꯕꯒ ꯆꯪꯕꯖꯥꯔꯅꯦ" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯑꯩꯅ, "ꯕꯥꯖꯤ, ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯑꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯛꯑꯣ, ꯃꯤꯒꯤ ꯏꯃꯨꯡ ꯁꯦꯟꯅꯔꯨꯅꯨ" ꯍꯥꯏꯗꯨꯅ ꯑꯩꯅ ꯕꯥꯖꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯉꯛꯄ ꯑꯀꯤꯕ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯑꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 8ꯅꯤꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯌꯨꯝ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨ ꯃꯇꯣꯝꯗ ꯍꯜꯂꯛꯄ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯕꯥꯖꯤꯅ, "ꯏꯕꯨꯡꯉꯣ, ꯍꯜꯂꯛꯑꯕ꯭ꯔꯥ? ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ?" ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯄꯥꯕꯨꯡ, ꯃꯈꯣꯏꯗꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯩ ꯂꯧꯕꯤꯔꯨꯔꯒꯦ꯫ ꯑꯩꯗꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯀꯨꯏꯅ ꯂꯩꯁꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯑꯗꯨꯝ ꯍꯜꯂꯛꯑꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣই ꯕꯥꯖꯤꯅ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯅꯍꯥꯟꯈꯩ ꯅꯪꯒꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯔꯨꯔꯒ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨꯝꯗ ꯍꯜꯂꯛꯄꯁꯤ ꯐꯔꯝꯃꯣꯏꯗ꯫ ꯅꯪꯕꯨ ꯍꯌꯦꯡ ꯃꯈꯣꯏꯒ ꯄꯨꯂꯞ ꯍꯜꯂꯛꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯕꯥꯖꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯈꯨꯝꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯣ ꯍꯥꯡꯇꯣꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯇꯨꯅ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯈꯟꯅꯔꯒ ꯂꯥꯛꯏꯕꯖꯥꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯕꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯥꯃ ꯃꯤꯔꯁꯤꯡꯒꯤ ꯕꯔꯥ ꯁꯥꯟꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯗꯨꯅ ꯀꯞꯄ ꯂꯥꯎꯕꯒ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯆꯪꯁꯤꯟꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯌꯨꯝ ꯚꯔꯥ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯣꯡꯉꯥꯜꯂꯐꯥꯎ ꯃꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯃꯟꯗꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯁꯤꯡꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯃꯤ" ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤ ꯂꯧꯔꯝꯗꯥꯏꯒꯤ ꯑꯣꯏꯔꯦ꯫ ꯅꯍꯥꯟꯈꯩ
ꯌꯨꯝ ꯑꯁꯤꯗ ꯑꯉꯛꯄ ꯑꯀꯤꯕ ꯈꯨꯗꯝ ꯆꯥꯡꯌꯦꯡ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤꯗꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯑꯁꯨꯝꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯕꯗ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯗꯤ ꯆꯠꯂꯒꯦ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗ ꯌꯥꯝꯅ ꯃꯉꯥꯛꯅꯩ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯁꯨ ꯃꯆꯥꯁꯤꯡ ꯄꯨꯗꯨꯅ ꯌꯨꯝ ꯚꯔꯥ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯍꯧꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝ ꯚꯔꯥ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯊꯪꯅꯕ ꯌꯨꯝ ꯈꯔꯁꯨ ꯇꯥꯕ ꯌꯥꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯝꯕ ꯃꯥꯃ ꯃꯤꯔꯁꯤꯡꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯥꯃ ꯌꯥꯔꯒꯗꯤ ꯃꯥꯃꯒꯤ ꯏꯪꯈꯣꯜ ꯃꯄꯨꯗꯣ ꯑꯃꯨꯛꯇ ꯀꯧ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯏꯪꯈꯣꯜ ꯑꯃ ꯂꯩꯁꯜꯂꯒ ꯌꯨꯝ ꯑꯃ ꯁꯥꯔꯝꯃꯒ ꯃꯁꯥꯗꯤ ꯂꯩꯇꯗꯅ ꯃꯤ ꯊꯝꯖꯤꯜꯂꯤꯕꯗꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯊꯝꯃꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯇꯝꯅꯕꯇ ꯂꯣꯏꯔꯦ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯀꯤꯅꯔꯦ ꯌꯥꯔꯒꯗꯤ ꯏꯪꯈꯣꯜ ꯃꯄꯨ ꯑꯗꯨ ꯑꯊꯨꯕꯗ ꯀꯧꯔꯒ ꯃꯥꯒꯤ ꯌꯨꯝ ꯑꯁꯤ ꯁꯤꯗꯣꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯥ ꯃꯁꯥ ꯂꯥꯛꯑꯒ ꯂꯩꯒꯦꯔꯥ ꯃꯁꯤ ꯃꯥꯃꯅ ꯃꯤꯁꯛ ꯑꯗꯨꯗ ꯈꯔ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯨꯝ ꯑꯗු ꯃꯤꯑꯣꯏ ꯈꯔ ꯏꯪꯈꯣꯜ ꯃꯄꯨ ꯑꯗꯨꯅ ꯊꯥꯔꯛꯇꯨꯅ ꯌꯨꯝ ꯑꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯈꯔ ꯆꯥꯎꯊꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯔ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯕꯔꯥ ꯁꯥꯗꯨꯅ ꯊꯅꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯣꯏꯗ ꯌꯨꯝ ꯑꯁꯤ ꯃꯤ ꯈꯔ ꯂꯩꯖꯕꯅ ꯐꯔꯦ ꯃꯤ ꯈꯔ ꯂꯥꯡ ꯈꯣꯠꯇꯅ ꯇꯧꯔꯒ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯌꯨꯝ ꯕꯔꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯚꯔꯥ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯑꯃꯨꯛ ꯆꯠꯅꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯪꯉꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯇꯨꯝꯊꯕ ꯍꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯃꯪꯗ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯑꯗꯨꯒ ꯍꯦꯛꯇ ꯃꯉꯥꯛꯅꯒꯜꯂꯤ ꯃꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝ ꯕꯔꯥ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯕꯔꯥ ꯑꯗꯨ ꯃꯤ ꯂꯩꯕ ꯉꯝꯅꯗꯕꯗꯒꯤ ꯀꯥꯁꯤꯡ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯅꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯑꯩꯈꯣꯏ ꯕꯥꯖꯤꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯉꯥꯛꯅꯔꯛꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯕꯥꯖꯤꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯕꯥꯖꯤꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯆꯥ ꯃꯁꯤꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯑꯐꯠꯇꯕ ꯂꯥꯏꯇꯤꯜ ꯄꯨꯟꯐꯝ ꯑꯣꯏꯅ ꯇꯧꯔꯕ꯭ꯔꯥ ꯈꯪꯗꯦ ꯅꯄꯥꯒꯤ ꯃꯪꯗ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯊꯣꯔꯛꯇꯨꯅ ꯅꯄꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯕꯔꯥ ꯁꯥꯟꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯑꯃꯨꯛ ꯅꯧꯅ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯧꯅ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯌꯨꯝ ꯑꯁꯤꯒꯤ ꯑꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯈꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯕꯗꯒꯤ ꯌꯨꯝ ꯕꯔꯥ ꯑꯗꯨ ꯈꯨꯗꯛꯇ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯈꯔ ꯑꯃꯗꯤ ꯂꯥꯏ ꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠ ꯀꯌꯥ ꯊꯥꯖꯗꯕ ꯃꯤꯑꯣꯏ ꯌꯥꯎꯔꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯌꯨꯝ ꯕꯔꯥ ꯑꯗꯨꯗ ꯃꯉꯥꯛꯅꯗꯨꯅ ꯁꯤꯈꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯣꯛꯇꯣ ꯊꯧꯔꯨꯔꯒ ꯉꯥꯏꯍꯥꯛ ꯍꯜꯂꯛꯇꯨꯅ ꯅꯨꯡꯊꯤꯜꯗ ꯇꯨꯝꯊꯈꯤꯕꯅꯤ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯕꯔꯥ ꯑꯗꯨ ꯇꯝꯅꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯈꯤ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯔꯁꯨ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯉꯥꯛꯅꯕ ꯍꯧꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯃꯉꯥꯛꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯍꯦꯛ ꯍꯧꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯃꯉꯥꯛꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯐꯥꯎ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯀꯣꯟꯅ ꯊꯪꯗꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯌꯨꯝ ꯑꯗꯨ ꯊꯨꯒꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯪꯈꯣꯜ ꯃꯄꯨꯗꯨ ꯂꯥꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩ ꯇꯥꯛꯇꯅ ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯔꯤꯕꯗꯤ ꯅꯈꯣꯏ ꯄꯨꯂꯤꯁ ꯇꯥꯛꯇꯨꯅ ꯐꯥꯍꯜꯂꯨꯔꯣ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯏꯪꯈꯣꯜ ꯃꯄꯨ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯏꯪꯈꯣꯜ ꯑꯁꯤ ꯂꯩꯔꯒ ꯅꯁꯥꯗꯤ ꯂꯩꯇꯗꯅ ꯃꯤ ꯊꯝꯃꯒ ꯕꯔꯥ ꯁꯥꯟꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯁꯜꯂꯛꯑꯦ ꯌꯥꯔꯒꯗꯤ ꯅꯪ ꯅꯁꯥꯃꯛꯁꯨ ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯦ ꯃꯈꯥ ꯇꯥꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯇꯤꯟ ꯅꯤꯡꯊꯤꯖꯅ ꯈꯨꯔꯨꯝ ꯊꯣꯛꯇ꯭ꯔꯤꯐꯥꯎ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯤꯇꯣꯞ ꯃꯤꯅꯧ ꯑꯃꯠꯇ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯊꯤꯡꯉꯝꯃꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯦꯡꯒꯤ ꯃꯤꯜ ꯑꯃ ꯑꯣꯏꯅ ꯁꯥꯗꯨꯅ ꯂꯩꯈꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯊꯦꯡꯉꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯆꯦꯡꯒꯤ ꯃꯤꯜ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗ ꯆꯦꯡ ꯇꯛꯄꯒꯤ ꯃꯈꯣꯟꯒꯨꯝꯕ ꯑꯃ ꯍꯦꯛ ꯍꯦꯛ ꯇꯥꯔꯛꯈꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ
subscribe amadi comment tawbiramu mathagi wari thagalakpada mayam puna muk thenglarasi ngasi gidi mayam dagi kainadaba bidai longzari